heartiest welcome ahanbada thamjake duga ani shubata koi manipur ge lariba tongan ba khenaba aduga trust deficit aduga koi masel ge marakta lariba dilemma mayam se masi loisanna bagi adu ba challenges ado makokta puraga madu thoraiba adugumba lusingba mani koi punamakna welcome tawpham thoi loina na koi punamakna koi unity oiba support ba unity and solidarity or support of on the people Mahanasu, Loinamaka, Loina, inclusive Poiba, Adumba, a quick enoma political journey, Yama, Anogo political journey, Yama, Nasisitagi Horaga, Sapirakani Highway, Hazabado, Swina, Phil Tozabani, Swina Tamzabani. No, I can't see the question on the Lakshoke. Hantaki, master stroke habitat, yes, critical comment, ma'am, the lie, both. Maite yamasung cookie community the gay. Tawadabu yamna community and is a shungang chang of us, some Navayadre have a mong the buffer zone later, the civil administration the walked over, tabuked over, stop Punamuse bifurcate or a cookie in a cookie tabazagata to Holava, Matina Tapaka, Gumdaraga Tabuk to Holava, I took a cookie tabum over the administrative machinery that Tabuk to Winikang Day. My arms Amabo Basumina completely separate over labor situation. Amagi. Marakta habatare aikogi icebreaker oina master stroke oina cookie daba khulama da chalaga aikogi unagi baje ukul ge litanda masida khun amada salakanda housing manipur no chief minister Sri Yunang Khemchand salu unagi ba masigi khongchatche masina aikogi mahakchi capable of chief minister mo oibe yani ado political leader mo oibe yani habagi mami daba madugi reflection am masida uba phangran kal kari habini madu khongchatwe matangsi Tasingmati akhoi matamdu da akhoi public ta akhoi general public ta habatare general public ta su feel tawkhiba potama aduga tongan ba community ani ge barak ta su madu akhoi kaigumba khara effective hoiba akhoi kaigumba anoba adumba kaino madi turning amadi magi khongsa sina lakadoribra adu maduna kaigumba gesture amadi akhoi kaigumba message amadi piribra madu gi kaino se wahan thokse masi matami matungi na masi wahan to kama lakadori bra masi akoi punama ke thamoida leina ki wahang ni ado ngasi di magi adumba IDP singge adumba kano amada game amada mana changchalu bado maduga matamdo mana pi kiba message so ngasi di mana chief minister gi oina nominate tora kan se di madugi Sangriba adumba kano do madu yamna wahan thok leiba aduga yamna khoigi mieng sanba aduga magi wakhalon do hojiki leriba tarmoin jangchar sirisida magi wakhalon do khoi loina maksin nungsina na hingminna gadabani khoi maselge marakta changna ba yataba chatna ba yataba thokna ba yataba haiba potto madu dilemma thukai gadami haiba adugi kano se eyes to break to gadami haiba adugi potto yamna khoi matang chaba aduga yamna historic oiba adumba khongchada moi ba wan thok oina ngasi di thore e haiba famsi thamjage aduga makha tarakpada ngasai ki miraj ki wafam tu dai amtang lakcharam ge akhoi sumaina inclusive oiba political journey amada aduga loina na akhoi ki communities mayam gi marakta lainari ba trust deficit mayam se loisanna ba gi oiba adumba anauba hana leirami ba system sing sidagi kha khajik innovative hoiba adumba khongthang ama aduga loina na akhoi center da lariba akhoi leadership na center gi lariba hauji ki leadership na hulliba amsung thangiba khongthang sing asiga akhoi state sida lariba realities akhoi kanglu phurup mayam sigi lariba realities siga kaigumba matamda sanaba watpa tangkak lerakpa taragasu akhoi Sri Khemchand gi anauba lengak sina mari kano do balance sama yamna fasana tawira kanda akhoi lariba realities sida akhoi chanagadaba chunagadaba that kind of systems that kind of policy programs atu tati compromise tawdana yamna akhoi masak thokpa khongthang kharadi lokhat tangai phadana lokhalakani haibagi aduga lokhat tragadi haujiki leiriba situation sida mayok na kadoriba challenges se masi yamna phajana pung phana mit tawang amoi haibagi akhoi adugi wakhalondo si Yunam Khemchand na lusingba lengak sida akhoi sumaina asa tawjabani adubo labak thibadi ahan ba maktada kanglup mayam sidaki akhoi manipur da lariba kanglup phurup mayam se sigi manung dagi akhoi pangan na haiba kanglup si
Charakna mi hujik lak ahum gumba approximately Manipur leba Kanglup amani koi Maitai aduga Naga and Kuki aduge mathangda pangan haibase koi mari shuba adumba population gi kanoda yenga su figure yenga su aduga koi Manipur leba Kanglup group mayam sige major communities mari gi manungda one of the key major communities se pangan sim oibani ada sumba hauji ki leriba kano sida akoi communities mayam sigi oiba inclusive oiba government ama lakpagi potse harauba amsung nungaiba kuki gi community dagi hauji ki tarmoin sigi marakta matam sangna gap lebra matung sida deputy chief minister amaga hapaga adumba mioi sing aduna lengakta yawgadra wasak lobada yawgadra mioi sing dunaga imfan da hauji ki mikop sidaga landing tobidana aduga sesha kenoma akoida thamoida ithaki hauba haitare thamoida amna koi nungaiba fauba anuba manglan amagi keno se mami tamakpa yam nuaiba phaw mikop sida Manipur leiba pangan ko Kanglup amakha ignore to bibagi ado batangkak amakha ahan banumit sida mami tarak pase masimadi we are very sorry khoi masi yamna thamoi shokna nuaite ado namasi on the coming days ko matam khara sigi manung namasi keno se awat pase masi bekam se masi koi anauba koi chatkadoriba khongchat sida koi injustice amakha manadaba mieng amakha mami tahallaga nampuda koi chatpagi khongchat amakha hauba haibase masida lakadoriba topa lambi khudingmaktasu koi angang di ningthada khangi haibagi potama leibado adi potu lakadoribra haibagi mayamda confidence masi khara mayam da mang na bagi masak shoidra oira kadra haina khali ada swai matang sida koi pang community da mantri p natraga p de hawi spark and raw madu koi husik lairiba situation sida madu koi madu gi apamba koi da leitraga su tasengna lairiba situation sida injustice amadi leire habase mase pangan gi maikai de pangan haiba nataba namdam sida leiminariba Kanglup mayam sina Manipur se injustice mayam sina yam sang na sokhan kraba injustice mayam sina Manipur sida koi asa mayam mang kraba aduma leipak amada akoi nauna akoi gi oiba mayam se tasan khomjan naraga anauba aduma mayon makhat leiriba problem mayam se masi solve tawna na ba no mayon makhat si yumnam Khemchand gi adugumba government sina responsibility by the college ni haiba si yang berleram justice constructively advice coming in mari lena you respect God mase constructively masi yamna phajana athuba matam sigi awat pase lehandana ba khongthang paikhat piu aduga lengak sida yawreiba community khudingwa kilo singba singnasu walhoba amal leiri se masi ekashunate masi haina ignore toraga chatke haiba kho wakhallondo madudi achumbo khongthang oiroi haibase makhoina su madu khanbira kanda akhoi si achumba de yumpham oira kanda akhoi se tinnaba natragati achumba de yumpham oira kanda akhoi gi future semna nabagi wakhalon je thaminaba natragati apik pa akhoi gi keno singsini ifut singsina achouba keno mo oira kane abako akhoi panning haina nabagi machaka mo oira kane ahan bamokta da starting da shumba ifut amaga loina na hoba khongchat se masi akhoi na hojik tawjariba asa se ka kitang di chana fatte abo famse soina mirajgi hanba question duga mari lena bada soina thamjake lengak sidagi leiriba challenges mayam si masi phajana mayok nana bo hona bada akoi civil society organization singi mai kai dagi bo oiro natraga political ge khena ba akoi tongan ba rajniti dol singi political ge khena ba bo oiro masi leihandana na ba then akoi academicians mayam bo oiro natraga community leaders mayam oiro religious leaders mayam oiro masi mayam sigi oiba akoi unity effort makhaki makhada akoi hojik state sida lariba number 1 trust deficit
number 2 hauze IDP gi issue number 3 akhoi free movement gi issue number 4 ILP gi issue kano gi illegal migrants gi issue drug and poppy plantation gi issue sing aduga atai akhoi state da lariba developmental lack of developmental issues mayam adaya akhoi serious lariba thong manataba communities mayam gi marakta akhoi gi amaga gi marakta lariba akhoi misunderstanding lariba kholiba mayam se masigi mayam si lakadaba aduga being as a human aduga akhoi humanity gi waiba akhoi love and affection da yumpham oirakanda akhoi fellow state among fellow countrymen among fellow citizen among salaminari mayam si thajaba amasung nungsinabada yumpham oirakanda mamangda leikhriba akhoi keno mayam se forgetness adu akhoi marakta leriba changnaba yaba yataba haibana chingba keno mayam se pal singse hojik ahanbada panji ninghai ba hore panji thukai ba hore itana ko leader singsi it's a good sign si aphaba mani sige marak shi ra khoi su responsive citizen amoina akhoi maselge marakta hana leiba akhoi apen ba pen da ba mayam se masi self restraint se akhoi na dakar leiba aduga phataba wahai adage atopa kaluba amada provocate tawgada that kind of language mayam ma akhoi mayam si akhoi responsive keno moina akhoi madudagi hantokada ba madugumba singdu da changshal loidaba khosal loidaba sumba mayam si akhoi mayam si wakhal taminaraga media fraternity da leiba kangrup singna boiro adage activist fraternity da leiba kangrup sing boiro academic fraternity leiba kangrup sing boiro lei mayam se interaction se toina tawnaraga brainstorming session na chingba toina tawnarakanda ade inter communities dialogue lagi cultural akhoi program convention curriculum mayam se exchange mayam se toina tawnaraga haugadaba yam achauba journey amakha lei masigi journey sige marakta akhoi ahang maktada pangan koba kaluba makha lengak sida akhoi mafam piramdaba cabinet batta state sige maru oiba warep lawgadaba uncle gi sina ai round ahum super round ni adu ngasai gi round number 1 dagi round number 2 phaw sida question ji ai ni se sung tu tawdana hai batare every single panelist me am sin ngasi thamambo afum ji community khudimuk sure ngasi mafum ji oberam base sida thamambo senior citizen dagi academician dagi political leaders sing dagi mayam na yam kana demand torom base yes hoji maitai mana chief minister oire aduga deputy chief minister da nagamri kuki ni yaure this is a welcome step and why not one from ekoi pangal dagi minister ama yauroi dra habisini masida apunba ekoi ki MLA ahum aida muslim dagi ahum aduga pangal dagi ani amadi pasida yauri misa uncle gi ahan response sida am lakse ge aduga apunba general oiba comment khara lojage yes ahan bagi ekoi ki comment sida akhoi lengak si lakpagi akhoi na ahan bata amtang welcome amta hana tau jo hobe aduka hawjiki pot si negative comment pi da ya roi da negative comment na hoga da pot am wai dore akhoi matam sang na akhoi gi state sida unrest situation lama aduga political akhoi gi kenoma akhoi aham basi wina hawra jaka aham do manipur ga no chief minister ama lakpa se yunang Khemchand na chief minister oya paja sida kari phawbi aduga kai to huningba lai kitang te tang na yes adai makha da laksare yam sang na akhoi manipur se akhoi political gi weba akhoi gi tangdu leita da ba bab ta da ba cloudy weba environment ma akhoi gi miyam sina mayok na ro matungda sarkar karam ganda lakadagi lenga karam kana thunga gadagi habsi coming soon da tam sang na leiru ba haitare masigi miyam sina akhoi gi amna akhoi gi langtak na ba miyam sina delhi na tori basi kari no hawi even akhoi panelist sing phamba amina ba khonina ba matam da phawa masigi pot sing chale ro matungda lenga kama akhoi ngarang dagi akhoi kano da center da akhoi gi leiba BJP gi leadership nal akhoi Sri why Khemchand bu akhoi chief minister gi post ki tamakta akhoi nominate tawraga lenga kama semna na bai lambi hang torakba tunga simak akhoi kano da governor gi da wasal lona na bai thang torakba sige takak se masi mari amna akhoi heartiest welcome ahan da thamjake tuga ani shubata akhoi manipur gi lariba tongan ba khena ba aduga trust deficit aduga akhoi masel ge marakta lariba dilemma na mayam se masi loisanna bagi adu ba challenges ado makok ta puraga madu thorei ba aduga balusing ba mani akhoi punamak na welcome to pham thoi loina na akhoi punamak na akhoi unity oi ba support ba
unity and solidarity or support of on the people Mahanasu, Loinamaka, Loinana inclusive Poiba, Adumba, a quick political journey, Anogo political journey, Nasisitagi Horaga, Sapirakani Highway, Hazabado, Swaina, Phil Tozabani, Swaina Tamzabani. No, I can't see the question and then like okay. Handaki master stroke have yes, critical comment, ma'am, the lie, bot Maite Yamasum cookie community the gay. Tobu Yamna community and is a shung of us, and the way they have a among the buffer zone later, the civil administration the walked over, tabuked over, stop when I say bifurcate or a cookie in a cookie tabas a gada to Holava, Mating at a Paka, Gumdaraga tabuk to Holava, I took a cookie tabum over the administrative machinery that tabuk to Winikan day. My arms are over Sumaina completely separate over labor situation. Amagi. Mark the Habatare, I could get icebreaker winner, master stroke winner, cookie daba kulama the chalaga, I could give Unagi was a Uku get Litanda, Masila Kun Amada, Salakanda, I was in Manipur, no chief minister, Yunan Khemchand, Unagi Masiki Kongsache, Masina, I could give Mahaksi, capable of a chief minister, Moyani, the political leader, Moyani have a gi, Mummy Tabamatu reflection, Masida Uber from Grankel, Kari having him at the concert in the thanks. तसेंगमती अखोई मतमदुदा अखोई पब्लिक ता अखोई जनरल पब्लिक ता हैबा तारे जनरल पब्लिक ता सु फील तौखेबा पोट अमा अदुगा तोन तोन बा कम्युनिटी अनि गे बर्क ता सु मदु अखोई कैगुम्बा खरा इफेक्टिव होइबा अखोई कैगुम्बा अनौबा अदुबा कैनो मदि टर्निंग अमदि मागी खोंगससिना लाकदोरिब्रा अदुगा मदुना कैगुम्बा जेस्चर अमदि अखोई कैगुम्बा मेसेज अमदि पीरिब्रा मदुगी कैनो से वाहन थोकसे मतमी मतुंगिना मसी वाहन थोकमा लाकदोरिब्रा हाबसे अखोई पुनमके थमोइदा लेनखिबो वाहंनि अदो ngasiदी मागी अदुबा आईडीपी सिंगे अदुबा कैनो अमदा गेम अमदा माना चंगछलुबदो मदुगा मतमदो माना पीखिबा मेसेज ngasiदी माना चीफ मिनिस्टर गी ओइना नॉमिनेट तोरा कानसिददी मदुगी संग्रिबा अदुबा कैनो दो मदु यामना वाहन थोक लेबा अदुगा यामना अखोइगी मियेंग सानबा अदुगा मागी वाखलोंदो हौजिकी लेरिबा टर्मोइन जंक्चर सिरेसिदा मागी वाखलोंदो अखोइ लोइनमक्सि नुसिनना हिंगमिनगदबनी अखोइ मसेलगे मरक्ता चंगनबा यादबा चटनबा यादबा थोंगनबा यादबा हाइबा पोतो मदि डायलेमा थुकाइगदमी हाइबा अदुगी कैनो से आइस तो ब्रेक तोगदमी हाइबा अदुगी पोतो यामना अखोइ मतांग चाबा अदुगा यामना हिस्टोरिक ओइबा अदुमा खोंगसद अमोइबा वाहन थोक ओइना ngasiदी थोरे ए हाइबा फमसि थमजागे अदुगा मखा तारकपदा ngसाइकी मिराजगी वाफम तुदाई अमतंग लाक्चरमगे अखोइ सुमाइना इनक्लूसिव ओइबा पॉलिटिकल जर्नी यमदा अदुगा लोइनाना अखोइगी कम्युनिटीज मयामगी मरक्ता लैनरिबा ट्रस्ट डिफिसिट मयामसे लोइसननबगी ओइबा अदुमा अनौबा हाना लेरमिबा सिस्टम सिंगसिदगी खरा खजिक इनोवेटिव होइबा अदुमा खोंथांग अमा अदुगा लोइनाना अखोइ सेंटर द लैरिबा अखोइगी लीडरशिप ना सेंटर की लैरिबा हौजे की लीडरशिप ना हुल्लिबा अमसुंग थांगिबा खोंथांग सिंग असिगा अखोइ स्टेट सिदा लैरिबा रियलिटीज अखोइगे कांगलु फुरुप मयाम सिगी लैरिबा रियलिटीज सिगा कैगुबा मतमदा सानाबा वाटपा तांकक लेरकपा तारगसु अखोइ श्री खेमचांदगी अनौबा लेंगाक्सिना मदुगी कैनो दो बैलेंस मयामना फजना तौबिरकांदा अखोइगे लैरिबा रियलिटीज सिरेसिदा अखोइ चानगदबा चुनगदबा that kind of system sing that kind of policy program sing adu tati compromise tawdana yamna अखोइगे मसक थोकपा खोंथांग खरदी लोखत तंगाई फदना लोखलकनी हाइबगी अदुगा लोखत त्रगदी हौजिकी लैरिबा सिचुएशन सिदा मायोकनरकदोरिबा चैलेंजेस सिंसे मसी यामना फजना पुंग फाना मित तौबा ngमोय हाइबगी अखोइ अदुगी वाखलोंदो si yunam Khemchand na lusingba lengaksida akhoi sumaina asa tawjabani adubo labak thibadi ahan ba maktata kanglup mayam sidaki akhoi manipur da lariba kanglup furup mayam se sigi manung dagi akhoi pangan na haiba kanglup si charakna mi hosi lak ahum gumba approximately manipur da laiba kanglup amani akhoi Maitai aduga Naga and Kuki aduge Mathanda Pagan Naibase, Akoi Mari Shuba, Adumba, population gi Kanoda Yangasu figure Yangasu, Aduga Koi Manipura Lariba Kanglu Fruit Mayam, major communities, Mari Manunda, one of the
key major communities se pangan sim oibani ada sumba hauji ki leriba keno sida akhoi communities mayam sigi oiba inclusive oiba government ama lakpagi potse harauba amsung nungaiba kuki gi community dagi hauji ki tarmoin sigi marakta matam sangna gap level matung sida deputy chief minister amaga hapaga adumba mioi sing aduna lengakta yawgadra wasak lobada yawgadra mioi sing dunaga imfan da hauji ki mikop sidaga landing to bidana aduga sesha kenoma akoida thamoida ithaki hauba haitare thamoida amna khoi nungaiba fawba anuba manglan amagi keno se mami tamakpa yam nuaiba phaw mikop sida manipur leiba pangan ko kanglup amakha ignore to bibagi ado matangka amakha ahan banumit sida mami tarak pase masimadi we are very sorry khoi masidi yamna thamoi sokna nuaite aduna masi on the coming days ko matam khara sigi manungna masigi keno se awat pase masigi bekam se masi akoi anauba koi chatkadoriba khongchat sida akoi injustice amakha manadaba mieng amakha mami tahallaga nampuda akoi chatpagi khongchat amakha hauba haibase masida lakadoriba to palambi khuding maktasu akoi angang di ningthada khangi haibagi potama leibado adi potu lakadoribra haibagi mayamda confidence masi khara mayam da mang na bagi masak shoidra oira kadra haina khali ada swai matang sida koi pang community da mantri p natraga p di hawi spark and raw madu khoi husik lariba situation sida madu khoi madu gi apamba khoi da leitraga su tasengna lariba situation sida injustice amadi leire habase mase pangan gi maikai dige pangan haiba nataba namdam sida leiminariba kanglup mayam sina manipur se injustice mayam sida yam sang na sokhan kraba injustice mayam sida manipur sida khoi asa mayam mang kraba aduma leipak amada akhoi nauna akhoi gi oiba mayam se tasan khomjan naraga anauba aduma mayon amakha leiriba problem mayam se masi solve tawna we ano mayon amakha si yumnam khemchan gi adugumba government sina responsibility by the like ni haiba si yang belajar jadi lah ya justice coba constructively apa yang harus advice dongeng ini mari lain apa pun you respect God masih constructively masih yamna fazana athuba matam masih awat pase lehandana ba khongthang paikhat piu aduga lengak sida yauraiba community khudingma kilo singba singnasu walhoba amal leiri se masih kasunate masih haina ignore toraga chatke haiba kho wakhallondo madudi achumba khongthang oiroi haibase makoina su madu khanbira kanda akhoi si achumba da yumpham oira kanda akhoi se tinnaba natragati achumba da yumpham oira kanda akhoi gi future semna nabagi wakhalon se thaminaba natragati apik pa akhoi gi keno singsini ifut singsina achauba keno mo oira kane abako akhoi panning haina nabagi machaka mo oira kane ahan ba mokta da starting da shuma ifut amaga loina na hauba khongchat se masi akhoi na hojik tawjariba asa se ka kitang di chana fatte abo famse soina mirajgi hanba question duga mari lena bada soina thamjake lengak sidagi leriba challenges mayam si masi phajana mayok na bo hona bada akoi civil society organization singi mai kai dagi bo oiro natraga political ge khena ba akoi tongan ba rajniti dol singi political ge khena ba bo oiro masi leihandana na ba then akoi academicians mayam bo oiro natraga community leaders mayam oiro religious leaders mayam oiro masi mayam sigi oiba akoi unity effort amakhaki makhada akoi hojik state se lariba number 1 trust deficit number 2 hojik idp gi issue number 3 akoi free movement gi issue number 4 ilp gi issue kano gi illegal migrants gi issue drug and poppy plantation gi issue sing aduga atai akoi state se lariba developmental lack of developmental issues mayam
अदगा अखोई सिरिस लरिबा थोंग मानदबा कम्युनिटीज मयाम गे मरक्ता अखोई अमगा गे मरक्ता लरिबा अखोई मिसअंडरस्टैंडिंग लरिबा खोलिबा मयाम से मसिगी मयाम सी लाकदबा अदुगा बीइंग एज अ ह्यूमन अदुगा अखोई ह्यूमैनिटी की ओइबा अखोई लव एंड अफेक्शन द युमफम ओइरकांदा अखोई फेलो स्टेट मोना फेलो कंट्री में मोना अखोई फेलो अखोई सिटीजन मोना अखोई सलेमिनरिबा मयाम सिगी थाजबा अमसुंग नुंसिनबदा युमफम ओइरकांदा ममांगदा लेखरिबा अखोई केनो मयाम से फॉरगिव एंड फॉरगेटनेस अदो अखोई मरक्ता लेरिबा चंगनबा याबा यातबा हाइबना चिंगबा केनो मयाम से पल सिंगसे हौजिक अहानबदा पंसि निंगाइबा होरई पंसि थुगाइबा होरई तना को लीडर सिंगसी इट्स अ गुड साइन सी अफबा मनी सिगे मरक सिरा अखोई सु रेस्पॉन्सिव सिटीजन अमोइना अखोई मसलगे मरक्ता हाना लैबा अखोई अपेनबा पेनदबा मयाम से मसे सेल्फ रेस्ट्रेंट से अखोई दरकार लेबा दुगा फतबा वहाई अदगे अतोप कालुब अमदा प्रोवोकेट तौगदबा दैट काइंड ऑफ लैंग्वेज मयाम अमा अखोई मयाम से अखोई रेस्पॉन्सिव कैनो मोइना अखोई मदुदगे हंतोकदबा मदुगुंबा सिंगदुदा चंगछलोइदबा खुसलोइदबा सुंबा मयाम से अखोई मयाम से वखल तामिनरगा मीडिया फ्रेटर्निटी दा लेरिबा कांगरुप सिंगना बोइरो अदगे एक्टिविस्ट फ्रेटर्निटी दा लेरिबा कांगरुप सिंग बोइरो एकेडमिक फ्रेटर्निटी दा लेरिबा कांगरुप सिंग बोइरो लै मयाम से इंटरेक्शन से तोइना तौनरगा ब्रेनस्टॉर्मिंग सेशन ना चिंगबा तोइना तौनरकांदा अदे इंटर कम्युनिटीज डायलॉग अदगे कल्चरल अखोई प्रोग्राम कन्वेंशन करी करा मयाम से एक्सचेंज मयाम से तोइना तौनरगा हौगदबा याम अचौबा जर्नी अमखक लै मसिगे जर्नी सिगे मरक्ता अखोई अहांगमक्तदा पांगन कौबा कालुब अमखक लेंगाक्सिदा अखोई मफम पिरमदबा कैबिनेट बार्टा स्टेट सिगे मरु ओइबा वारेप लौगदबा अदुम कैबिनेट बार्टा अदुम पांगन कौबा कम्युनिटी अमखा इग्नोर तौबा हाइबसे मसी इट्स नॉट फेयर मसी कालु खुदिमकी चली नाउसिंग पॉलिटिकल के फ्रेटर्निटी दे लेबा चली नाउसिंग मसी इशू से सीरियस होइना लौबी फम थोई हैबा वफम से सुमाय अहानबगी क्वेश्चन से सुमायना हंगत सके Okay, thank you very much. Thagachari. Makhat Chathajaboine